ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯄꯤꯁ ꯑꯦꯟ ꯐ꯭रीडम ꯑꯦꯀꯥꯗꯃꯤꯒꯤ ꯁꯥꯇ꯭ꯔ 13ꯈꯛ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯊꯥꯒꯠꯄꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯑꯊꯨꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯗꯦꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜꯁꯀꯤ ꯇꯤꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯀꯤ ꯌꯨꯅꯤꯠꯀꯤ ꯖꯦꯅꯔꯦꯜ ꯍꯥꯏꯒꯔ CRQꯒꯤ ꯇꯤꯝꯁꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯁꯔꯆ ꯄꯣꯔꯇꯦꯜ ꯑꯃ ꯆꯪꯁꯤꯟꯕ ꯍꯥꯏꯔꯤꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯝ ꯂꯣꯛꯇ ꯂꯩꯕ ꯆꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯝ ꯁꯦꯐꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯀooperation ꯄꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠ ꯑꯗꯨꯒ ꯄꯦꯔꯦꯟꯠꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯉꯁꯤ ꯁꯦꯇꯜ ꯇꯧꯈ꯭ꯔꯦ ꯑꯦꯃꯤꯀꯦꯕꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯈ꯭ꯔꯦ ꯑꯗꯣ ꯃꯈꯣꯏꯗ ꯈꯪꯍꯧꯗꯅ ꯑꯉꯥꯡꯁꯤꯡ ꯑꯦꯗꯣꯂꯦꯁꯟꯒꯤ ꯄꯤꯔꯤꯌꯠ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯅꯤꯡꯉꯝꯗꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯕ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯌꯧꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯄꯦꯔꯦꯟꯠꯁꯀ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯗ